Silchar gi mafam anida Chief Minister Khemchand na BJP mirep ki vote khomkhre. Purup khudingmang na ing tapna leiminaba pami. Marmaduna purup masel gi marakta leiriba thajana daba singko ganba mathau tai haina Chief Minister Yumnam Khemchand na phongdokre. Jiribam district ki interstate truck terminus sagadaba mafamda paumi singko unabada mahakna hai. Mahausa gi matau ing tapa phibam hanjunhanbaga loinana Jiribambu model district ama ohen baibasi lenga ki maru iba pandamni. Kangluk khudingma ki miyosing punna chamin thangminaba ahanba district Jiribamni haina singthara duna mahakna hai. Kumjali Singani Kunumdogi, May Humda, Kangluki Irang Tolak Matunda, Kanglu Kudinguki Mui Amato in Punduna, Chaglen Chamina Kibigi Tong Ado, Ningsing Ningai Ohuragani. Interstate Truck Terminus Sagaduruba Mapamasida, Town Planning Department Katanaraga, Atay Atopa Tourism Projects in Pakat Payagadra Hibadu Yang Silagani, District Asida Lakpa, Kongset Kimatang the Chief Minister and High, State Asigi Chief Minister Oerba Matunda, Mafamasida Lakpani, Tongan Tongan Wakangup Singamarata, Achet Pamari Tamnaduna, Ing Tapapim Hanjunan Bahibusina, Lengaki Maru Iba Pandam Oidun Lakli, Mafamaduda, Jiribam Forest Division Sinduna, Uchara Tabagi Tormam Supangtoki. Chief Minister na Lusingaga, MLA Singh, State Lengaki Senior Official Singna, Uchara Tabagi Tormadu the Sarukyaki, Jiribamgi Kongseta Ladiba Chief Minister na, Ngasi Assamgi, Udarbon Assembly Constituency the Satuna, Assam Legislative Assembly Mikalda, BJP ki Mirep Oriba, Rajdev Golagi Election Campaign the Wanganki, Kongset Aduda, Chief Minister na Mafamadu the Kundariba, Manipur Puruki Musing Yauna, Tongan Wakangluki Musing the Wari Sanaki. Paumising nang bawang amagi paukumda Chief Minister na hai. Assamda Chief Minister Himanta Biswana Singh Thaningai oiba thorang kaya lokolak panamaram oraga state asida khundariba Manipuri Phuruki Miyosingda khudong chaba kaya fanghale. BJP ki maru oiba pandamdi awang nongpok lamdam mapung phana chawkut an baibasini. Hanagi Prime Minister Atal Bihari Vajpayee gi matamda Northeast Council chingwa lingkhatuna lamdam masi chawkut anaba thorang kaya lokolami. Center da haujik paliba BJP lengak nasu lamdam masi wa amu hena chawkut anabagi pandamda akhanaba thorang kaya lokoni. Constituency asida khundariba Manipuri voter listing tarani thoiromna lakadoriba mikhalda BJP ki mirep sagutuna Assamda amughana party asiki lengak lehnaba thorang lokot piu hainasu mahakna appeal tawki. Khongset aduda BJP Manipur Pradesh ki President A Sarda amadi party ki MLA kharasu loina ki hairi.